ल्याङꯃꯩ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯊꯤꯡꯕ ꯃꯔꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯉꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯆꯠꯈ꯭ꯔꯦ꯫ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯉꯨ ꯅꯥꯄꯁꯤꯡꯗ ꯂꯩꯕ ꯀꯩꯖꯟꯐꯥꯝꯕꯨ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅ MP A ꯁꯔꯗꯥ ꯗꯦꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ मैम खुरमजरी नॉर्थ ईस्ट इंडो टीवी ने नुमिदां खुदिंग सेंदोक्सरिबा मनपुर पौमें तापिरु पुतुक सुमंग सरा ताराम नोक्सरी हुजिक पौ मसा खाइना पिजरी ल्याङमꯩ नागा तरुकी असुंबा वायल फंगंद्रिब फाउबा नागा ताबा मफमसिंगदा संगबा यारोय हाइबगी अथिंगबा मरकता चीफ मिनिस्टर युमनाम खेमसान ngasi कांगपोक्पी डिस्ट्रिक्ट हेडक्वार्टर दा सटख्रे ngasi चीफ मिनिस्टर खेमसाना कांगपोक्पी डिस्ट्रिक्ट हेडक्वार्टर हेक थुंगबगा मियामना हराउ तरामना ओकी तुंगदा मियामगी ओइबा मिफम अमदा महांगना फोंदोखिबदा हौजिक नेशनल हाईवे दा फ्री मूवमेंट लेतबना मियामना फ्लाइट टिकट सिंग ममल तांगना कक्तुना तंगाई फदबा थबक सिंग सनरी मसिना मरम ओरगा स्टेट असिगे मियामदा अदुकी मतिक अवाबा मायोकनरे मरम मदुना नेशनल हाईवे दा हानगुंबा सर्विस लेहनबा थौरम पाइखले मसिदा मियामनासु सौगतपियु हाइबा वाफमसु थमखे किबा कंफ्लिक्टसिना अखोई तुंगी जेनरेशन दा होरैबा आंगांसिंदा अचौबा पीरिबा सैथिंगसि कोकनबा अखोई वेरी शॉर्टली इम्फाल टू दिमापुर की बस अखोई थाबा हौरगे ना वरेम नरी मयाम करी खली हाइरिबा बस सिंगदो थातोरिबा बस सिंगदो not for one community, for all community. For all community. At the same time, music kitang trust division like na bakras yo ni singadara with full security proof. Bhajana security supirani aduga marati sidagi kakpo bidagi Imphal dalani Imphal airport dagi Guwahati salani lising tara mathak nata 10,500 अदुगी पैसा मैम दो लाइन इमू आगांग लाइक तमनीगसु मपान चमनीगसु एफर्ट तब वाब मैम दो अखोई लेजिस्लेचर ग्रुप सिना कोई तानारकांदा मदुमदि हाना हाईवे है बेसिको नो पुलिस प्रॉपर्टी दिस इज नेशनल हाईवे नेशंस प्रॉपर्टी निना all the community na which security pun hairapadu isu azaba pulok chagi It is not only Imphal to Mau. There should be Imphal to Guwahati also, or Imphal to Churchandpur also, Imphal to Jiribam also. Masida Ayi Wakanda. कोई सी कटा दो मसाइल और रद्द CM ना है कुन्ना मणिपुर की पुवारी का सागोनाबा मफम अमा ओइरिबा कक्सिंग डिस्ट्रिक्ट की वांगो नापसिंग द लैबा कैजनफाम बु हिस्टोरिकल साइट अमा ओइना MP लोकल एरिया डेवलपमेंट फंड दगी आहानबा ओइना नौना सेमगतनबा थबक पाइखल हल्लगनी हाइना हंदकत नौना मणिपुर की राज्य सभा की मेंबर ऑफ पार्लियामेंट ओइखिबी BJP मणिपुर प्रदेश की प्रेसिडेंट A सरदा देबीना फोंदोखरी वाफम मसिंग असि राज्य सभा की MP A सरदाना अहनबा खोंसत ओइना वांगु लाइफम अवांग लेकाइदा लैरिबा मणिपुर की क्रोनिकल अमा ओइरिबा सैथारोल कुंबाबा दा यावबा इनिंगथौ बुद्धचंद्र महाराज की मतमदा कैफाखिबा मफम अदुबु हक्थेंगना यंगसिनबा दा हाइखिबनी
MP Adigaramum Sada Devina Makatana Hai Huzik Sathariba Parliament Session Asida State Asigi Praja Miyamgi Tangai Fadaba Darkar Laiba Question Kaya Summit Tokre Suidana Pakum Lakani Session Asida Wangangba Matamsu Lakani Ngangsu Ngangane Darkar Laiba Sing Session Asida Pukatkani Hairaduna Wangangba Kakta Natana Matam Puna Makta Manipur Prajagi Interesta Iram Kuding Makta Prajagi Pamasing Bharat Sarkar Yohanba Haibasim Mathautaba MP Ama Oina Mahaki Hek wasakpadagi leptuna tawri e sadana makhatana hai lamdam sigi lusingba oina lairibasing miyamgi social work oina thabak tawriba khudingmakna isa dagi hona manipur da leiba parja ama oina iramdam manipur asi kahendana integrity ngakna indigenous people kanlaga iramdam ama ohelasi hairabadi history tikatpa mathautai aduna wangugi asigumlaba mafam asi historical site ama oina semgatnaba tawgani makhatana puwariga sagonari Banina pan libat lengak asiga tanaraga ahenba miyeng sangduna tourist spot ama oi payaba haike ngasi MP Sadat ki historical site ama oina ba yengsin kongset adubo wangugi miyamna MP bu taramna okpagi thoram amasu wangu laifam awang laikai community hall da pangthoki thoram aduda DC Kaksing SU wangkhoi Waikong BJP Kaksing district makok thong sing BJP Sikunu bandal gi lusing masing yauna BJP Manipur Pradesh ki Sagnaraba Thomi Singh Athoi Mithunglen Singh oina saru yakhe jaga siamtang yengi semgatningi haidana mahakna wapam khara thamapadagi aina MP moina agi ahanba agi visit si public ki oiba thabak thoram aina kari pathukpa yagadage haibasi sum khalla kanda jaga siamtang kari kam haina leibano aikoina history ga sagonari ba jaga si mato kam hain toraga masi preserve toraga thamba yagadage Haiba dugumba wakalol duwal wena nama pamsi yang. Ini sangat kehabisan wakalol. Ini history ga sagon naba jaga sing sidi mangan baya deta. History ga sagon naba aseng ba lairiba aikoi gi jaga sing sidi akoina lairiba Manipur da laiba praja akoina masibu yok tana sena dana thamdragadi kanala aga tawbani aduna akoina yok chen dana sadana mafam sida akoina preserve tawbana thamdana bagi wakalol du laibni preserve tawba habasi akoina kitang akoi gi side tagi angamba kunsidai sida akoina kitang jaga sidai sida kari tawba yaga tagi habada tan damakta social work tawdana lairaba sing hairaba sing umamakse ai isa dagi homa paline habadi 1941 dagina 1949 mawa Udasandra Maharaj na palingai matamda mahakna hairaba kai phagus 1945 hairaba chaitharo babada sumaina iraga lei hairaba porsi piriba laikai sigi chapsaba laikai sigi address su wamu laifam awang laikai technology hairaba sumaina address pibi aku sanga yengore usi Jangan yang jaruri berjaga sudah. MP pan hai bese yang pan nanti. Aduga MP kaba kana outer inner theater 75 ekoni 75 category ni ekoni mingwana panjara bata amu isai hanbi debi. Aina amagi maki health ki problem financial problem tadi bukan maki daily ba aduga state na Madam is sama oina recognize to na bagi adumba memorandum sida kare ini masih ai maru oina ai state government ilchin bo oiba chief minister da so iwan sansage aduga kari to bu ya bagi bagi hat situation jage aduga tier related hairagati health insurance ai koi adum saba ya ba ai koi to ba ya ba health ki dam na mate koi ba ya ba ayushman bharat ko Chief Minister di LK Galumbu Oiro, Guard Oiro, Suma Mayang, Amasulay, Masisu ay Kana Zaratanga. Sahih pun tahu si bahawa jika sakit orang tahu macam tahu apa, bahawa jika sakit orang tahu dia sahih pun tahu kita tahu dia lagi awak ni kau kita memang kau mana ada hari ini, ini kau cuma dia. Aku isi lagi sahih pun tahu ki tobi pun ni cina. Setelah itu sahaja yang lakukan sendiri ke alam library. Library supaya library musim dunia. Mesin orang thok itu yang sih. Bahawa sahabat dan ibu sekolah kan bimbel lagi yang hari ini. Bimbel mana hari ini. Kan
political meeting with the Tan Sao Haidu. The position of what one the visit. Single vision of Madame Sabon. Se sotara marina heyengdagi tawgani tawramba general strike matam khargi oina handokri apunba se sotara marigi chairman Yumnamsa Dilipna phongdorakpada lengak ta thakiba matamgi manungda lengakna seminar pangtholakpa mifam pangthorakpana maram oiraga matam khargi oina general strike handoklei masigi maramdi hojik miyamna sana thaknaba nomagi changdaba yadraba polam sing ningthina fangdaba na maram oiraga sauna waba nangliba asigi yenglaga hayeng tawgani tawramba general strike asi matam khargi oina handokpugi ware lobani haiba wafam phongdokhe zagi koina potential sona lauthokiba gamena kaigumba kan tawtroi gamena kaigumba akoi je initiative law tagadi akoina ma kana isle maga chatagani haina haigibado akoina haigibado matoina moi ni goba consultative meeting hi amabanna seminar tawrabanina akoina masigi haigibani ni matung banna tumukti akoi matung tongkai toksare aduga hojiki haiba alo saida oye akoina manjai thoi besigi maramdi dagi hojik laiba miyamgi awaba miyamgi hojiki matum digi oina irang digi oina sawa thakoi kadawagi poche phangadaba poche tangba kadawba aduga mai kujungta economic blockade toksalapasina maram hoina akoina haibadu tawu matamda yamna hena miyamda wagadabda maram hoina adugi mathakta government zoom haiba numini sigi consultative meeting no sinbaga loinana haiba sayida mokal makha chatharpada makoi gi maigere to ya to kani haibagi experience ba pirabani na ha gi bando e thoksare hena Pre-merger ki matamdagi leiraklaba aikhoki ngamkhai amati lam karigumba Manipur lengangna sab sabat thodang lobiba taragadi Indiana Myanmar da pithokpa oitholoi haina social activist Sanjoy Ahtemna phongdorokre Sanjoy Ahtemna press ta thadorpa video footage amada US ta base tauba magazine The Diplomat ki report matung inna India Myanmar gi matam kuina say nadun leirakliba boundary settle taunaba waroshin puraknaba India Myanmar territory exchange taunagadori masida Manipur tagi saurakna 1.4 square miles haibadi saurakna 4 square kilometer rom pak chawba lamgi saruk Myanmar da pithoknaba yana leire haiba wafam asi haukiba megi tang kuntaruk tagi hauraga tha ahum phawbagi manungda demarcation exercise lotion labi yai haiba wafam phongdole pausing matungin inna saliba August tha asigi manungda loishilaba yai hairi maagna makha taraduna Manipur ase India semdringai dagi lereklaba maning tamba ningthau panba leibak haibadi sahi lising kayagi masagi kingdom oina lereklaba lam amani northeast ki atopa state sing haibadi Arunachal Pradesh Nagaland natraga Mizoram gumba India laingakna ngamkhai yatlaga sembi khiba adugumba state natti puwari gi thengkang kayada aikhogi layoi khraba mathawna maringjel leikraba ifai pu kayagi thawai kayaga onaduna makhoigi ikhengtana yeklamba aikhoigi ngamkhoi aikhoigi lamdamni asigumba lamdam ase 1949 gi September 13 da Indian Union da tinnanaba matamdugi aikhoigi iningthau Bodhachandra amadi Governor General of India ga khuyek pinakhiba merger agreement ta aikhoigi territory amagi land protection ki wafam yaudragasu akhang ahi singi mod matung inna Indian constitution ki 7th schedule ki union list ta international boundary ase yauzaba tarabasu karigumbu Manipur government na India government ta akanba wafam taksinduna pre-merger ki matamda leramba aikhogi lam maset amata Myanmar da natraga atopa leibak ta pithokpa yaroi haina akanba pressure pirabadi India Myanmar territory exchange ta India na Myanmar da Manipur ki lam pithokpa karigumba pithokiba yabagi wafam laklabadi Manipur miyamgi akanba ihau irang as misimina yoroktuna Manipur mai hona sakani haiba wa akanba wafam Manipur lengakna India government da matam sana thamhorabadi India Myanmar territory exchange ta India na Manipur gi lam marik amafau Myanmar da pikhiba oithokte haiba wafam thamke maram asina Manipur lengakna athubada akanba warip lauduna Manipur miyamgi puningda leiripa awaba mipaiba ase kokhanbiu haina Sanjoy Ahtemna lengaki pokning chingsilale Uttar Pradesh, Nagaland amasung Mizoram sidi matamda Assam gi hill district oina leramaga Indiana simakhaichina khoibi oro simakhaichina khoibi oro na
मखोन मतमदुदा ngamkhai yaklakanda adumani semgiba state amani aduga aikogi manipur se india semdingai mamangdagi hauna maning tamba masagi kingdom leijarakwa masagi ningthau lerakanda maning tamba prince state ama adugumba maning tamba kingdom ama maina leiba aikogi lam amani aduna hojik aikogi akiba ma aikoida miyamda leiriba hojiki india amasung myanmar anigi masigi ngumkhai da leiba lam onthok onjing tawba sida aikogi merger agreement to aikogi kari hatare territory nak senanabagi provision natragana article section yawrum da bataraga su adudagi di aikogi kari haini aikogi territory se kaiba yaroi manipur gi apunba territorial gi integrity se kaiba yaroi habsi akoi manipur miyam gi akanba iho amachung aikogi demand aikogi kholau eraga lakpe su sahi yame aduna akhang ahi singi mod matung ina pre merger gi matam da leramba aikogi boundary aikogi lam gi saruk amata myanmar dani khangde ato pa mafam singda pithokpa yaroi haibagi masigi thongdang lawdaba masigi फाजिन किबम मियोय सिंह नबित हुमनी की मनुंगदा कंडीशन अमत यावदन थादो कदबनी मदु नत्रबदी फोक्स अमदी मसिगा चटमिनरिबा लुप सिंगना कनबा खोंजंग संसिलकनी हाइना फुंदरोली हौखिबा नुमिता जिरिबामगी पुलिस स्टेशन दा वारी सानसे हाइना कौरगा मियोय खरबु फाजिनदुना थमखिबा गमरी लेनना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुर की वाइस प्रेसिडेंट पाउमी सिंह दा फोंदोरखिबदा इंडिया गवर्नमेंट ना वारी सानसे हाइना कौथोलगा फाबा पुनबगी थवोंग चथरगलिबा असि यामना सुमदबा थवोंगने थवोंग असि चथरिबा पिस्टोक असिदा अकाइबा ओहेनगनी हाइबगी नुंगनांगबा फावे मखोय सिंह अदुबु फाजिनखिबा गमरी लेनना जिरिबामदा लेरिबा सेसो सिंह अमदी चमिनारिबा लुप सिंहना संसिलकपा खोंजंगदा फोक्सना सगोटकनी अमदी नुमित हुमनीगी मनुंगदा कंडीशन अमत यावदना थादोरक्त्रबदी अमत ओइना पुनसिलगा अकनबा खोंजंग संसिलगनी हाइबा वाफम फोंदोके ngarang jiribamda akoigi uchilina ukra police station da wari sanache haiduna kauraga wari sanaba gi mahuta makoi bu phajinduna thamkhiba madudegi oragliba phibam asiga mari lenana koi ngasigi press meet asi pangthok chabane ngarang august ki tang taret irai numiki numidang wairam jiribam police station da wari sana sihaina kauraga phajinduna thamkhiba akoi isilinaw sing athuba matamda thadorakadabani india government na wari sana sihaiduna kauthoklaga haba punbagi chatharliba thawng asi sumdaba amani thawng asina chathariba peace talk asida akaiba oirakadra haibagi nungnangba ohole masi makha tana chathabigano isilinaw sing condition namata yaudana athuba matamda thadorakadam yahaina changchiliba khongjang sing ase phok sabadi masiga chaminariba lup singnasu mapung phana saugali hairiba phajin khriba isilinaw sing ase numit humni gi manungda sarkar na ming changduna makhoibu condition namata yaudana thadopirakadabani karigumba lup singna thamjariba wafam ase sarkar na thawoidana leibiragadi jiribamda leiriba lup sing aduga akoi folks amadi folks ka chaminariba lup singa punna Relief Center for the Welfare of Differently Able Person Manipur na tangkak naina sa tharakpa outreach program gi manungsian na ngasi District Administration Imphal West ki mieng makhada SDC Lamsang Subdivision Officer Lamsang na nomagi oiba free medical camp kam apa card and PMJY card Inron tribe ama Imphal West District ki manung da Kadangban Apunba Naharol Club ki community hall Kadangban Part 2 Lamsang Subdivision da pangthokre अनाब सिंह लेमना हिदाक नांगथक पीबा यावना पांगथोखिबा थोरम अदुदा कम्युनिटी मेडिसिन डिपार्टमेंट रिम्स इम्फाल गे हेल्थ एडुकेटर एम मेघचंद्र मैतई अमदी डॉक्टर इरेंगबम होमेंद्रो सिंह डिस्ट्रिक्ट टीबी ऑफिसर इम्फाल वेस्टना टीबी अमदी ओरल कैंसर ओइरकपा याबा अमसुंग कमदौना लेना लायोंग असिदगी ngaktokpa yai haibagi matangda resource person oina wangangke tungda thoramgi saruk ama oina lemna blood sugar hemoglobin blood group TB SIB TB X-ray nasing bagi test kaya pangthoki lunana
तोान तोान डॉक्टर कयाना मेडिसिन टीबी ENT आई निसिंगबदा अना लायिंग चथखी अमसुंग मथौ ताबा अनाबसिंगदा लेमना हिदाक लांथकसु खुसिनखी केम की सरुक मनुंग चन्ना लमदम अदोंगी डिफरेंटली एबल पर्सन सिंगी UDID की EKYC अमदे UDID इनरोलमेंट सु कुदोंग साबा पीके बिष्णुपुर डिस्ट्रिक्ट की मनुंग सनबा उपोपी अवांगदगी हौजिकना इसोक अवाक लेकाई ममांग सिंगदा लेबा क्लास 8 खक्त तमलिबा बॉक्सिंग सानारोई हुइद्रोम विद्यानंद सही तरामरी अपोकपा सदानंदा ngarang sai उलौदा सानाबा चटखिबदगी युमदा हलजिलक्त्रे मरी लेनाबा ऑथोरिटी सिंग अमदे लेबाक मियामना मसानुपाबु फंगनबा होनाबदा मतेंग पांगबियो हाइना विद्यानंदगी अपोकपा मालेंगमानबी अपोकपी मालेंगमानबी लेमना फोंदरोली वेदानंदगी युमदंगसी पांथोकपा पावगी मिफमदा अपोकपीना मखाता खिबदा नुंगतिगी मतौगम ngarang ayuk anganba pung mangarom tabada amubum masugi khongraw pure lillaga crocs ki sandal angangba ama tonglaga sai ulauda satkani haiduna satki adubu numidang wairam yoshilagba fawba mayumda lakkide leikai miyam yauna mamanaba singi yumda sangduna leramgadra haina hangnarubada thiba fangkide aduna pikliba wakal mapung phadriba masanupabu phangnaba onabada miyam amadi mari leinaba singna miyeng changbiu haina appeal tawrakhe हुफुमाथोई सुबा चकलाम खोंसत का मरी लेना पांथो लेबा रिजेनरेशन मन के सरुक अमा ओइना सथरक लेबा एकेडमिक कैंपेन की मनुंग सन्ना ngasi कक्सिंग डिस्ट्रिक्ट की मनुंग सन्ना लेबा स्कूल सिंगदा एमसू की ऑर्गेनाइजेशन सेक्रेटरी हुइद्रोम पुनसिबना लुसिंगदुना कक्सिंग डिस्ट्रिक्ट की कमिटी की प्रेसिडेंट टीम गलोना एकेडमिक कैंपेन सथखरे यूनिक एकेडमी इरमदम महिकोल लामैदोंग मर्सीफुल इंग्लिश स्कूल सेमाइजिन सिंगबदा सथखिबा कैंपेन अदुदा एमसू की ऑर्गेनाइजेशन सेक्रेटरी हुइद्रोम पुनसिबना ngasi इरमदम असिदा ममांगदा तारिबा इशू सिंग असिदा महिरोय खुनाई ना कदाई फौबा थौदांग लौगनी मतौ करमना थेंगनमिनगनी अमदि महिरोय सिंगी तंगाई फदबा थौदांग सिंग अमदि सेंसस तौद्रिंगैदा एनआरसी तौबगी तंगाई फदबा सिंगी मतंगदा वाफम कया महिरोय सिंगदा पाउदमके हाबियो अरुबा अपुंबा गयबा कुई मियाम अरुबा कुइना थवाइना पता प्रिखि बसा कुई कसी हरदिबा तुंगी बिरोदा कल खरदम अबम सलाम बरि करम पाखौलो हाइमतुदा कुई कुन हरदे मिया अतोपा बिको मिया सासिना अखोइगी लेगा किनि पहनगुसे अखोइगी साननबा अखोइगी साननबा चिजाकी विपाताम से हिंदुंग हमदबै गमक्ता अखोइगी बितो मेजादा अखोइगी सखाउ दिलांग से सखाउ से सिनगुसे हाइबा सिदी मोगी सिनेबा को अदुगा कोइ मिटोता अखोइगी इरमदम से सिनगुसे हाइगा मसिगी अदुबा अखोइगी सनागुचे पाउयलसे असुमना अखोइना चमचमना इसनजगे अदुगा अखोइदा नखोइ तोबिया बथबती सात्र लेगे मतमदा सात्र अमगी ओंगाम रोगा कोइ लेबाक करि थोइ कोइ मणिपुर से करी थी कोई भाई खता नहीं आगा मसी ये पास करोगा न तरह ये तो पैसा दे कोगा साथ सिंगा ऐसा फिर मसी होगा लेबा की थोड़ो को थोड़ा मसी होगा करी जाओ गया वैसा रामबाई टेंगोल की लुसिंगपुरेल ओरिबा कोरोंगान बखुमन की मियेंग मखादा बिष्णुपुर डिस्ट्रिक्ट की रामबाई टेंगोल की मकोक थोंबा सिंगना सेंग बेग अहुम इमुंग अमगिन चाखुमदा संगबा पोसै खरा यावना निंथौजम अंगमबगी इमुंग मनुंग द मतेंग पांखरे पनबयाई अंगमबा बिष्णुपुर डिस्ट्रिक्ट की मनुंग सन्ना
leiba thanga karangda chaliba tha asigi tang ani gi numidang wairamda gi thokibadagi hanjilaktabadagi ibung manungna hanagum loktak tanga faba chatkibagum khanduna leiraga nongan ba pung ohum taba hanjilaktabadagi thirba matung nongan ba da phapak chawda leire haidura pau pibirakpadagi imung manung satuna lokhatpada matung yumda first aid piraba matung Bishnupur district ki Red Cross Society gi ambulance na lokhatlaga district hospital thamduna laying pathap sathare karang de pabung ama mangin tawdagi phangnaga hospital da district hospital leiba pabung duijumda अखोई अंगम्ब मतें तेंगुलोसिंगना हाइजिनरगा अखोई मतें पांगबई ममी अमने हुजिक लाइबा फिबम से अखोई हुजिक थांगा करांग लॉजिक संगदुबि तौरे अदुगा म्याम अखोई मनपुरगी मैतै बेबीबा मनपुर म्याम सु पांग मतें लता सु दुम युम तु सटलगा दुम पांगदिबम यागनी हुजिक अखोई तेंगुलोय अखोई सि खनते पोर अनि संग सोन सु तेंगुलोय अखोई कमांडर सिंह अमसुं तेंगुलोय सिनाव सु मथक तस लैनि हाम बोइन अखोई से अखोई सें खरा अदि इंसांग फि थाव खरा संजबने Arambai Tengol gi Lusing Purel Korongan ba Khumun gi Meng Makhada Bishnupur district ki hospital gi General Wata Lairiban ning Thauzam Angambada Laying Nabgi Damak Kaksing district ki Arambai Tengol gi Commander Singna Sel gi Mateng Pangkhre Ningsing Bayai Ngamba Saliba Agastha gi tang ani dagi karang de pabung ama mangin tawdagi phangnaga hospital da leirakpadu tang manga gi ayuk angan bada pat chatpa kangbuna thengnarakpadagi mayumgi mi singda pau phaunaduna yumda yauraba matung Red Cross Society ki ambulance na lokatuna Bishnupur district hospital thamlakhibani tengbang khiba aduga mari lenana Kaksing district ki Arambai Tengol gi PRO amadi wangu 12 ki commander su oiriba bobo huidromna wafum kharap thamlakhe Thongjam Angamba Koba Hogi Yamba Ma Tangada Na Papa Satkibadagi Hong Kangda Numini Humi Mayam Sangana Tinaro Matunda Rescue Tower Matunda Bisempogi District Hospital da Hoi Masang Amdana Naga Labado Lusing Pure Korong Mana Arambai Tengol Kasing District Commander Singa Angamba Mayam na Pangba Matin Lairagadi amutak sanghelaga mateng pangbiyo na instruction tawbirakpadagi ngasi akhoi sidon lepi valebili bese gaung singsi Kasing District commander ngatani akhoi na angamba khara contribution mateng tawlaga ngasi akhoi yamba Thongjam Angambagi anabasida mateng oinabane na sengo ebate mang pibalak sabani ngasi akhoi maitei community sida maitei khunai sida akhoi amana mateng pangbagi wakhalon se yamna sothaba yamna pitpa aduna akhoi Arambai Tengol na ngasi honglaba naidana akhoi Manipur sida kanglai pak sida laiminariba jati khudimmakta akhoi I wale karigumba ma hekta sothaba matamda akhoi na mangjen thana pangnabagi damakta ngasi Lusing Purel Korongamba Khumanna afaba kontak mayam pibi dana ngasi akhoi mafam khudingi chatana I pangi sen pangi alamba akhoi khaijinaga contribute Nilong Sijing Mayeng Khongdagi Lairenjam Maipak Lakadoriba election da mere pamukoina tholagani haina pauthokre ngasi Paumi Singa Unaba Amada Mahagnamak Hai Mahak politics Khwaidagi Pamdaba Mioi Amani Adobo Migi Mateng Pangbadi Mahagna Piklingaidagi Matamdagi Pamduna Lakhiba Misak Ama Oina Hauraki Mahagna Mirep Oina Tholakpada Bot Pidrabasu Akaiba Laite Adobo Lamdam Asigi Oiriba Pibam Haujik Awanba Ama Purakpa today Matautai Laibak Ase Ontokpa Nambadova Mi Tadolaga Laibak Ase Awonba Purakani Masamak Sahitaramari service Leram Lavasu service Adu Tolaga sacrifice Totokuna Tolapani Laibak Ama Awonba Purake Hairabadi Isagi Oizabat Hadolaga Awonba Purakadabani Haiba Wapam Thamki Antuan makan makafiagi karbar torokan makan makafiagi unfair season kana pesa pai hu mayam china makoi election le pagi maduri qualification dona khal ka na si makoi khang ka na ngasi akoi le bakse kangpong chai si lari khaiba sing thupiro ba lari using thupiro nasagi profession do leibak sin leidra ka na karai do leidoi no ai ni engineer work kan ai leibak sin leidra karai engineer woi do no karai de doctor woi do karai as officer woi do no karai de professor woi do no ba do aduna madu yade aduna leibak kalasi handak ki sa Manipur Laibam Su Laitaba, Maitai Laibam Su Laitaba, Ani
indigenous people hindu chu hindu ani gi marak ta laiba pone adun yam section ji akoi asengba sacrifice tarung si thukcha ne ai resignation paper se ai June 8 ta ko June 8 ta tha bani 2026 masi ai akoi gi August ki tang nipan dani ai ngasi press ta to si ngarang tang kari ta thok bani ai yam kanai tanaja bani fine je ai thadu pirak ta bani adubu ai se ai marang han se akoi gi achoba ko satuk satit hum ki akoi gi project kano tori evaluation tori tender gi madu lui ding ai ai se nang hori mata human mawong mata ai se dong ti tamne akoi gi resignation paper ngarang se ai accept tor bani adu kitang ngai bani lui re bani submit to godab ngai adu aina ai fellow engineers thamjani madi high bird tender lupa crore satuk satik ki ya mo paisa sugum mayam sida lut pat tawge di khangi ba dom da mateng pang digalu ai on the loi record lai ani tora ba ai amuk han hek tender haido bai print ne da tholkani kana no haiba mayam do ai loi khange zik contractor kana gi favor da leibano kari se sang lali kari dawi haibna sing mayam ai loi khange adu kathu karan to bomte yaroi laibak se akoi asum bagi dam ta khara koi lemina si asum ba ki mayo asum na mai pa ki hai da gadi akoi aran na to bujina thonga khri bi mai asum to ba koi thonga khar ko da ka leiba natra ga isni aina press media dai tholkani amuhana aran banda to yaroi achum na mai paksa su aran badagi mafam leiti laibak sida arami from lehelagum ji handa ki election 2027 election matu edi afaba lai la shuf mangan phajana phangba masai kathopun ngora leba kathopun ngora ipai pu sing adu mun nongsari thona senba adu I senba adu iya nyaw nataba mi thibu mi tama nataba mi amam thagat pa mathau tai aduna ima ibin sing ahlan sing na tobi gadam jatai nate work to biu mis social work habje kaino hai kanda aina Thobal College Thobal Lingkhat ki bagi humphum doi suba magu kumun numit pangthokpaga loina tongan ba mana mathum sing enthopgi thorum ama ngasi college asigi multipurpose hall da pangthokre Thobal College Teachers Association amasung Thobal College Student Union anina punna sinduna pangthokiba thorum aduda college asigi principal professor A Nabachandra na athoiba mithunglen TCTA gi president and ibobina thorum mapu amadi IQAC Thobal College ki coordinator Dr. L Kendrajet Singna akanaba mithunglen sing oina saruk yakhe thorumgi saruk ama oina ngasi mithunglen singna lusingduna college ki foundation stone amasung college lairembi gi mafamda leisu katuna ikai khunaba utpagalonana thaunijaki ngasi gi thorum aduda Manipur University amasung college na senba tongan ba examination singda makung mathang taraklaba mahiroi singbu tongan ba donor singna kalakpa award sing yenthokuna puning thogat ke lonana mahiroi singna tongan ba makhal kayagi cultural program singsu pangthoki athoiba mithunglen gi warul piradona principal professor A Nabachandra hai college amabu awangba thakta thangatpada alumni singi thodang yamna chawi leibak asida achauba university amadi college kaya leirabasu ngasi fawbada malemgi afaba university khangatpada lising ani manungda sanba ngamdriba asi alumni singna thodang lobu warpadagini adubu college asigi sahi humpumdoi gi khongsat asida college asigi alumni singna leiriba thodang asi singthaningai ni maram asina college asibu sakot handuna hena faba college ama ohenbada alumni singna amuka hena asobo thodang lomina sei mahak college asi dagi horakhibani haike Fare haiba IIT wagera Indian Institute of Science wagera Tata Institute of Fundamental Research wagera any institute university Delhi University DHU wagera haiba sing jet prithvi gi kwadi gi phaba khakat pa matam da university lising ani gi manung da ma tabak sannan ne kari gi mo haira gadi kathok pa elongai gi thobang se sidata khang em maroina MIT icon Massachusetts Institute of Technology America da lai Oxford University England da Cambridge University sina singba moi khara jana mama da ani hum sukra tum ta lai sei khodi madu manung da China da gi yam yawe Korea gi api bale bak sing yam yawe kari gi mahar tam da alumni gi thawda lai alumni sing sina kathok sing khoda moi na phana sayam pai ba Western Yagadra, Eastern Yagadra, China, Singapore, Japan, Su Madadi, Oina Dawi, Baro Tadimasi, Su Udava, Sigi Romanai to Bankshet and Pick Nathan Lava. Aduna, Marama to Boy, Hajabadi, Baro Koina, Yangada,
masing matambagi habdora ibasiga harang tei koina masi lakpiri ba alumni sing asuki mati thamoi sen Waqf Board Manipur ge Nipan Suba Chairman oina Y Antas Khan bu hablokpada All Manipur Democratic Students Organization na nungaiba phongdrole nauna khalaklaba chairman ke meeting makhada apunbagi oiba transparency accountability leina thabak torakani haibagi asetpa thajaba thamle loina Waqf Board ki makhada leiba tongan ba mahiloisang singbo awangba thakta phukatpirakani Waqf ke makhada leiba welfare scheme khuding maksu mapung phana phanganbirgakani amadi minority Muslim singi sakot thorangda kumang sausilakani haibage aset pathajaba thamle amade board asige member taramathoi leigadabada tariat khakki hablokpa award par maribuna high court ta case file tawsinduna ayetpa oheliba asidi kanagumba kharagi khujin thorangni haina organization sina laudaba ngamloi haina organization gi maikaidagi makhatana phongdrole Waqf Board Manipur ge Nipan Suba oina Y Antas Khan bu khalak pada AMDS o Manipur na ngai leitana thagat pa phongdok chari amadi haraw bu phongdok chari nauna khalak laba chairman asigi meeting makhada punbagi oiba transparency amadi accountability leina thawak tawrakani aibagi achet patha jaba thamjari loina na Waqf Board ki makhada leiba tongan ba ailoisang singbo awang ba thak ta pukhat pirakani Waqf gi makhada leiba welfare scheme khuding maksu mapong fa na phangan birakani amadi minority Muslim singi chawkhat porangda khumang chawsilakani haibagi chet patha jaba thamjari amaromda board asigi member taramathoi leigadabada taret khaktamak hablakpa awatpa maribuna high court tanam sinduna thamkhiba asidi kanagumba kharagi khusin thorangni haina AMDS Manipurna lawdaba ngamde loinana laibak thiriba amana Nipan Suba Waqf Board ta Umit Act 2025 matung inna non-Muslim anibu Waqf Board member oina haplakpa asidi community asigi mayok tani hawkhiba chahida Bharat ki Muslim pumnamak na Waqf Amendment Act ki mayok ta achaubu movement kaya tawkhi amadi madubu Supreme Court tagi achumba wayen ama laktriba fawba non-Muslim member amata Waqf Board ki member happy danaba AMDS ogi maikai dagi appeal tawzari amadi rajniti ki khudong chawa lauduna social media da amana amaga awai akhum tawnaba amadi amaga nungsina naba maongda kanba wa kaya ngang naba si AMDS Manipur ki maikai dagi yariba makai tawbidanaba nolukna appeal tawzari Fogna Phomlumdam Ima Nung Sibi release Tawkre Ifak Film Production Manipur ki banner makhada Wahengbam Hemabatina Iba amadi puthokpa Rakesh Naurem na direction piba Fogna Phomlumdam Ima Nung Sibi haina mingthonba Manipur music video ama ngarang numidang wairam Kurai Sari Thongda Leiba Sanura Leikol Children's Home gi auditorium ta honabi matung ina release tawkhibaga loinana Dr. R.K. Nayan Sana Devi na puthokpa Rakesh Naurem na direction piba Manipuri feature film Yahau Thengba Khoimu Miyamda screen Tauduna Yenghankre Saknai Rabi artist Ithoi Oinamna Maruiba Saktam Langliba Patriotic Manipuri music video release Taubagi Thoram Aduda Film Forum Manipur gi chairman in charge Yan Surjakanta Bisurjitna Athoiba Mithunglen Ipak Film Production Manipur gi Sip Patronsu Oiriba Manipur State Social Welfare Board ke former chairperson Dr. R.K. Nayan Sana Devi na Thorampu amadi Manipur State Kala Academy awardee na Narendra Ningombana akhandaba mithunglen oina saruk yakhe adugumleba loan ase Bharat ki phiba nungda 1949 da tinkraba matungdagi aikogi loan ase masagi chapchaba loan leijaba masagi mayek leijaba masagi literary work asina pai tamuk thengkhang kaya amada koi Manipur se atoppa miyam chasina mitom miyam sang changchilaga makhoi goi bal lamamo amagi akanba madigi khongjang changchilakwa lam changchiba kaya ma nei sigumba sire patanja sida koi Manipur da leiba koi indigenous oiba people singcha koi ariba phupcha singcha koi se amatoina kunsin megi tangai khadaba leiba aduga imalai pak Manipur pona pholam da Manipur se koi amatoina nungsiba makal thautai kundamne phupcha khudimo amatoina nungsinaba sigi wakhala sagatnabagi namta pona pholam dam man sibi haina mingthon se se koina visualize tawjara kan kon music video aina koina thokcha bani masatoina unchila si habigi adugumba message samaka yawi ana singma message se paujala se sando ningbadagi koi pa pholam singi banan makha
सुंबा लेबागनिबा पेट्रियोटिक म्यूजिक वीडियो से अपना पुथोकचबे अखोई मणिपुर तोहान तोहानबा नुंसी नुंगोनगी मतमिसेगी म्यूजिक वीडियो कया अमा पुथोई यामना फबा ngaktani पुनम मणिपुर फिल्म इंडस्ट्री साफननबा अदुगा अखोइना प्रोड्यूसर सिंगा अदुगा डायरेक्टर ओइदिरिबा प्रोडक्शन बैनर सिंगा सो अखोई यारिबम के अखोई मणिपुर की हुजिक लैबा सिचुएशन से अखोई मणिपुर से मचे ताना कायगद्रा हादि चिंगनाबा सिगी अकीबा तंजा अमा ओइबने हौरैबा ngang youth सिंगा अखोई इमा लेबा मणिपुर मियाम दा खना संदुरकनबा अखोइना होनाजरि वाखा बथोरि म्यूजिक मा मणिपुर मियाम दा सिनाजरि म्यूजिक वीडियो सिना मणिपुर दी लैबा इंडिजिनस पीपल सिंगा अमुक के नै मा लेबा मणिपुर से नुंसिबगी इनोपी ओइसुनु हाइबा लाइबा हाउसिंग सेंसर पिजरि मणिपुर फिचर Indigenous Peoples Organization Manipur IFOM ge ahum suba hudokiba numit ka mari lenana the role of media in conflict resolution haiba themda thorom ama pangthokpel loinana saglen ama senkre right dine and retreat tobungkhok makha laikai Imphal West Manipur da pangthokiba thorom aduda y Debaduta advocate president Indigenous Peoples Organization Manipur Khogendra Kongdram president editors guild Manipur Khwarakpam Nauba General Secretary All Manipur Working Journalists Union na singba saruk yakhe somna ngasai phamam du aswada thamdune akhoi de kon phami jega adu du pham ga leine mande akhoi di to an du vision namada to an mi area amda koi di akhoi gi leine basana patham na tragal na akhoi gi kanglon du gi mong di akhoi di hindu ko ya de madu gi kanglon di mong de ne ko wa to du shi adu medai dam gi mandi medai kanglon ha ga di am chi na pass ho adu na media de am thona phaba laila su yam na haiba activities is sathi no wanga understanding wanga thona le ga dumba kuding asi ki kano se ai khoi da sien da ba ai khoi sien no ngal gun me ama media gi sinau sing da masi se sien du ne akoi na phong ngam mo da gun ma hai tare adra yam sang nai amjar ro ngasi ge sigum bai pom na dam sem sam na hai tare koi sinja bai da hai dei ta na koi kano se koi kano se bau da backdrop ta koi na thil kano se bau da koi dum sori ne koi da adu bau da koi hai dei ta na to jabani jilai ba ki lai ba ji ke koi na apun me ge oi ba yam inclusive koi ba koi gi manipur gi nation me ge manglan da kun maksad ni na ga da do tongan khaidong khara ga jingna yam na koi masi makai gi ba posak se masi thadu ga me ge oi ba nabi im da sam ne na bi ko no se ko saung thodang se koi lawjabani madu gi thodang du su media da le bi ba koi gi kun maksina hena dungba irak matam da su khabar da kai di thok matam da su apna inclusive oi ba we ne konjan be ba adungba photo ling be gi apam do I pong mus lagai ne thamjage me chi gi hok matam da tangai phlen aseng ga fek matam da be ada gi tham na to an ba mani aduna situation ka bel to por mane hojik di ai koi gi le ba state asida Kulumdoi Suba Mr. Imphal East 2026 District Level Bodybuilding Contest ngasi pangthokre Imphal East District Bodybuilders and Fitness Association na Super Gym Khurai ga khusamna dona All Manipur Bodybuilders Association gi meeting makhada Khurai kala Baban Khurai da pangthokiba contest aduda tongan ba gym mafum 13 tagi lakpa contestant kuntrana physics master junior amadi senior categories da atoi ahin tanaki contest aduda junior category da M Barnol Maitei August Gym New Second na first takre physics category da Kisan Nomait Nongthongbam Royal Gym Nong Ningom Thongjau na first takre master gidana Thangjam Kiran Singh Super Gym Khurai na first takre amadi senior category dana Joydev Thongam AMBBA na first tabang ngamkhre Hojik losilakpada maroi pau amu ana miyam da thamjari
लेंगमई नागा तरुक की असुंब वाइल फंगंद्रिबा फाउबा नागा ताबा मफमसिंगदा चंगबा यारोय हाइबगी असुंबा मरकता चीफ मिनिस्टर युमनाम खेमचान ngasi कांगपोक्पी डिस्ट्रिक्ट हेडक्वार्टर दा चटख्रे मदे कक्सिंग डिस्ट्रिक्ट की वांगु नापसिंगदा लैबा कैजेन फार्म बु हिस्टोरिकल साइट अमा ओइना सेंगलगनी हाइना एमपीए सरदा देवीना फोंदोखरे नॉर्थ ईस्ट टीवी नुमिदांग खुदिंग सेंदोक सरिबा मणिपुर पाव ngasi matang sidi lojari meng tarip punupu aroi boina ikon खुरमजरी।